ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯦꯛꯁꯤꯟ ꯊꯥꯕ ꯆꯠꯇ꯭ꯔꯕꯅꯤ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯆꯥꯛ ꯆꯥꯔꯁꯤ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯛꯑꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯦꯛꯁꯤꯟ ꯊꯥꯕ ꯆꯠꯂꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯌꯧꯔꯒ ꯅꯝꯕ ꯌꯥꯔꯒꯗꯤ ꯅꯝꯃꯛꯑꯒꯦ ꯌꯥꯗ꯭ꯔꯒꯗꯤ ꯈꯪꯗꯦꯀꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯔꯣꯛꯇꯅꯤ ꯃꯈꯣꯡ ꯆꯠꯂꯤꯅꯤ ꯅꯛꯏꯌꯦꯕꯀꯣ ꯁꯤꯗꯒꯤ ꯁꯣꯟꯒꯤ ꯕꯤꯜꯗꯤꯡꯒꯤ ꯃꯈꯥꯗ ꯍꯣꯁꯇꯦꯜ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯗꯣ ꯌꯧꯔꯦ ꯚꯦꯛꯁꯤꯟ ꯀꯥꯞꯄꯗꯣ ꯀꯥꯞꯅꯕꯒꯤ ꯃꯐꯝꯗꯣ ꯁ꯭ꯀꯨꯜꯗꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯕ ꯍꯧꯔꯦ ꯁꯣꯔꯣꯛꯂꯣꯝꯗꯁꯨ ꯈꯔ ꯃꯤ ꯂꯥꯛꯅꯕ ꯍꯧꯔꯦ A few moments later. ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯤ ꯀꯌꯥ ꯑꯃ ꯇꯤꯜꯂꯤꯅꯣ ꯌꯦꯡꯉꯨꯁꯤꯒ ꯑꯩꯈꯣꯏꯁꯤ ꯂꯥꯏꯟ ꯂꯦꯞꯄꯤꯅꯤ ꯀꯣꯔꯣꯅꯥꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯑꯗꯣ ꯃꯤ ꯈꯨꯇꯤꯟꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯦꯛꯁꯤꯟ ꯊꯤꯜꯂꯨꯕꯗꯒꯤ ꯍꯜꯂꯛꯑꯦ ꯌꯨꯝ ꯌꯧꯗꯣꯔꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯇꯧꯗꯣꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯂꯩꯅꯤ ꯃꯥꯛꯁ ꯂꯩꯊꯣꯛꯑꯦ ꯑꯩꯈꯣꯏ ꯕꯦꯝꯕꯦꯝꯗꯤ ꯄꯄꯥꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯀꯩꯅꯣꯗ ꯒꯥꯔꯤꯗ ꯑꯗꯣ ꯅꯦꯅꯦꯒ ꯑꯩꯈꯣꯏꯕꯥꯅꯤ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯗꯣꯔꯦ ꯌꯨꯝ ꯌꯧꯔꯒ ꯏꯔꯨ ꯊꯣꯛꯇꯣꯛꯑꯒ ꯆꯥꯛ ꯆꯥꯔꯅꯤ ꯂꯣꯏꯔꯦ ꯕꯁ ꯑꯗꯣ ꯁꯦꯀꯦꯟ ꯗꯣꯁꯅ 84 ꯗꯦꯖꯀꯤ ꯃꯇꯨꯡꯗ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯩꯈꯣꯏꯅ ꯅꯦꯠꯇꯩ ꯂꯧꯊꯣꯛꯇꯣꯏꯅꯤꯅ ꯈꯪꯗꯦ ꯂꯧꯊꯣꯛꯑꯒ ꯀꯣꯟꯅ ꯈꯪꯒꯅꯤ ꯈꯪꯗꯕ ꯂꯩꯅꯤ ꯀꯣꯟꯅ ꯍꯪꯉ ꯍꯥꯏꯔꯒꯦ ꯕꯣꯠ ꯐꯖꯩ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯇꯧꯗꯣꯔꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯇꯧ ꯁꯤꯒ ꯂꯩꯁꯤꯅꯤ ꯑꯗꯣ ꯑꯣꯐ ꯑꯣꯏꯔꯒꯦ ꯍꯧꯖꯤꯛ ꯏꯔꯨꯊꯣꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯁꯔꯨꯝ ꯊꯣꯡꯗꯣꯏꯅꯤ ꯃꯁꯔꯨꯝꯁꯦ ꯄꯄꯥꯅ ꯅꯍꯥꯟ ꯇꯥꯎꯟꯗ ꯆꯠꯄ ꯃꯇꯝꯗꯒꯤ ꯂꯧꯔꯛꯏꯕꯀꯣ ꯑꯗꯨꯗꯣ ꯉꯁꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯅ ꯀꯃꯥꯏ ꯊꯣꯡꯕꯗꯣ ꯐ꯭ꯔꯤꯖꯇ ꯊꯝꯕꯗꯒꯤꯅꯦ ꯀꯩꯅꯣ ꯇꯧꯁꯟꯈꯔꯦ ꯐꯥꯔꯁꯇ ꯐꯖꯔꯝꯃꯤꯅꯦ ꯐꯖꯔꯤꯉꯩꯗ ꯐꯣꯇꯣ ꯀꯥꯞꯍꯧꯗ꯭ꯔꯦ ꯃꯌꯥꯝꯁꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯡꯉꯛꯇꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕꯁꯤꯒ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯣ ꯍꯥꯏꯕꯗꯤ ꯑꯩ ꯌꯥꯝꯅ ꯍꯩꯅ ꯇꯧꯕ ꯅꯠꯇꯦꯕꯀꯣ ꯁꯣꯏꯕꯒꯤ ꯃꯑꯣꯡꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯈꯪꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯒ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯀꯃꯥꯏ ꯊꯣꯡꯕꯗꯣ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯁꯦ ꯈꯤꯇꯪ ꯉꯧꯊꯣꯛꯑꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯁꯤꯒ ꯖꯦꯅꯝ ꯍꯥꯞꯈ꯭ꯔꯦ ꯇꯤꯜꯍꯧ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯡꯒ ꯆꯅꯝꯒ ꯁꯨꯕꯁꯦ ꯑꯁꯤꯁꯦ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯈꯔ ꯑꯃꯨꯛ ꯀꯣꯟꯅ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯊꯝꯃꯅꯤ
đó đây để uyen chứ Tinggal lagi ya. Allah ini masalahnya. Ini betul ini ya. Manam chứ cái nấm nằm ấy bộ nằm đẹp. Nó tự quên nó giá được rồi nhưng mà nằm giá được. Hai trăm nhà ăn gì? Ado mẹ quên nên nó suy nghĩ bị nên mới hàng đồ nè. Dừng lại xem. Utia sang ba, mai chỉ pura sang nghe. Masai tholo pa mahi ngai do mya mujik loina chuchan gare aduna ji ai alu hapchalani alu to boil da di dahi masala nai bido ina Jadi corona macam tu kalau mau coba yang nak buat je na, jangan dah mau jadi kita mau cari, jangan mau bikin ada buku. Nah, saya pun jadi dia tu lah, lama dia apa dia? Khoi ne hoida pinabagi मैम अदो ngasi मैम अदो ए चाबदुदी वीडियो हापौद्रेबा को अदो कनो तरे हाउदे हारे चानसु लोइगरे मैम दो फर्स्ट टाइम चाबनी अदो अहानबा चाबनी अदो यामनसु